NUNGTHIL POBOP SHAKHANGDABA KHUTLAI PAIBA SINGNA Churachandpur district MANUNG CHANNA Salbung Da Leiba SBI branch AMADAGI Lupa Lakh SHENPHAM Toukhre Toukhre asiga mari lainana police agi fangba pau amana hai ngasi NUNGTHIL pung anirom taba adwaida Churachandpur police station na konba Salbung gi general area da leiba SBI branch da khulai paiba mioi mari rom changlakhe Makoina bank adu da hek changlakpaga nongmai round ama kapthoklaba matong bank adu dagi Lupa Lakh gi SHENPHAM adu lut tawraga kangbai rom da khonglai thuna chatkibani haire panbai yabadi mamang chehi gi me tang ahum dagi hawrakiba irang marak asida ngasi gi asi tharaga punna tongan ba bank mari dagi yamlaba SHENPHAM sing lut tawba lekre mamang chehi gi July tang 10 da Churachandpur gi tidim lambi amasong Thangjam lambi gi junction da leiba Axis Bank ki branch amadagi SHAKHANGDABA khulai paiba singna lupa crore amagi SHENPHAM yauna sana lupa kaya lut tawkhe madugi matung tarak poina September gi tang mari da Churachandpur da leiba SBI gi branch amadagi NUNGTHIL POBOP da SHAKHANGDABA khulai paiba singna lupa crore ama lakh tarak manga gi SHENPHAM lut tawbagi thodok thokhe loinana Urkhul district headquarters ke Viewland bazar da leiba Punjab National Bank ki branch amadagi SHAKHANGDABA khulai paiba miyoi tara romna mamang chehi gi November tang 13 da Lupa Lakh taraga nipan lising marifu manga rom SHENPHAM lut tawkhibagi thodok thokpa lekre Churachandpur district khakta da hawkhiba tha tara rom asida bank lut tawbagi thodok ase ngasi asiga tharaga ahumlak subane lut tawkhibagi set apunba SHENPHAM na lupa crore aniga lakh 13 manga rom ne